ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄ꯭ꯔꯣꯃꯤꯂꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯈꯨꯗꯣꯜ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯥꯈꯤ ꯃꯥꯂꯦꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯍꯥꯏꯕꯗꯣ ꯂꯩꯔꯔꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯅꯤ ꯆꯨꯝꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯈꯨꯗꯣꯜꯄꯣꯠ ꯅꯨꯡꯁꯤꯅ ꯇꯝꯅꯔꯤ ꯃꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯅꯨꯡꯁꯤꯅꯔꯛꯄ ꯍꯦꯟꯒꯠꯂꯛꯄꯒꯤ ꯈꯨꯗꯝꯅꯤ ꯈ꯭ꯔꯤꯁꯃꯥꯁ ꯅ꯭ꯌꯨ ꯏꯌꯔ ꯌꯧꯔꯛꯂꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯆꯠꯄ ꯆꯠꯇꯕ ꯄꯨꯝꯅꯃꯛꯅ ꯕꯖꯥꯔꯁꯦ ꯈꯣꯏꯔꯦꯜ ꯃꯁꯥ ꯄꯥꯏꯕꯒꯨꯝꯂꯦ ꯒ꯭ꯔꯤꯇꯤꯡ ꯀꯥꯔꯗꯁ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯤ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯑꯅꯧꯕ ꯐꯤꯖꯣꯜ ꯂꯩꯅꯕ ꯈꯨꯗꯣꯜ ꯇꯧꯅꯅꯕ ꯊꯃꯣꯏꯁꯤꯡ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯔꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯍꯦꯟꯅ ꯁꯦꯜ ꯆꯥꯗꯤꯡ ꯇꯧꯕ ꯍꯦꯟꯒꯠꯂꯛꯂꯤ ꯕꯖꯥꯔ ꯎꯕꯗ ꯈꯨꯟꯅꯥꯏꯁꯦ ꯂꯥꯏꯔꯕ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯂꯩ ꯑꯗꯨꯕꯨ ꯋꯥꯔꯜꯗ ꯏꯀꯣꯅꯣꯃꯤꯛꯁꯅꯗꯤ ꯍꯥꯏꯈꯤ 2020ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯂꯩꯔꯔꯣꯏ ꯍꯟꯊꯈ꯭ꯔꯒꯅꯤ ꯏꯅꯥꯛ ꯈꯨꯟꯕꯅ ꯍꯦꯟꯅ ꯈꯨꯟꯒꯠꯈ꯭ꯔꯅꯤ ꯂꯥꯏꯔꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯂꯥꯏꯔꯔꯒꯅꯤ ꯆꯨꯝꯂꯛꯀꯗꯧꯕ ꯃꯥꯜꯂꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯣꯟꯕ ꯐꯤꯔꯣꯜ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯁꯤꯔꯦ ꯃꯦꯒꯥ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯃꯣꯜꯁꯤꯡ ꯀꯌꯥ ꯍꯥꯡꯗꯣꯛꯅꯔꯛꯄꯗꯒꯤ ꯄꯨꯔꯥꯒꯤ ꯄꯨꯔꯥ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯁꯦꯡꯒꯥꯎꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯊꯕꯛ ꯁꯨꯅꯕ ꯃꯐꯝ ꯂꯩꯔꯛꯇ꯭ꯔꯦ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯦꯆꯤꯟꯅ ꯂꯣꯏꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯃꯤꯁꯇꯔ ꯄꯤꯇꯔ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯏ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯂꯣꯏꯅꯕꯤꯅ ꯐꯖꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕ ꯍꯩꯊꯔꯗꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯄꯤꯇꯔꯗ ꯂꯥꯟꯁꯤꯜꯂꯛꯏ ꯄꯤꯇꯔꯁꯨ ꯐꯤꯗꯥꯗ ꯐꯝꯊꯔꯒ ꯏꯁꯤꯡ ꯂꯧꯔꯒ ꯂꯨꯝꯕꯨ ꯁꯥꯔꯕ ꯏꯁꯤꯡꯗꯣ ꯍꯔꯥꯎꯅ ꯊꯛꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯍꯧꯔꯛꯏ ꯏꯁ ꯕꯖꯥꯔꯁꯦ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯈ꯭ꯔꯦ ꯉꯥꯏꯗꯨꯅ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯈ꯭ꯔꯦ ꯂꯣꯏꯅꯕꯤꯅ ꯈꯨꯝꯂꯛꯏ ꯀꯣꯔꯣꯅꯥꯁꯨ ꯀꯤꯅꯗ꯭ꯔꯦ ꯍꯥꯀꯨꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯍꯧꯅꯗꯕ ꯑꯗꯨꯅꯅꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯧꯒꯗꯧꯕ ꯃꯥꯜꯂꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯅ ꯐꯖꯒꯗꯧꯔꯤ ꯃꯥꯜꯂꯦ ꯃꯐꯝꯕꯨ 19-20 ꯁꯨꯏ ꯍꯥꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯔꯥꯡ ꯂꯣꯏꯅ ꯍꯧꯅꯔꯦ ꯍꯟꯗꯛꯀꯤ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯂꯥꯟꯁꯦ ꯇꯣꯡꯕ ꯃꯥꯡꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯣꯏꯕꯥ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇꯪꯗꯤ ꯆꯠꯂꯨꯁꯤ ꯌꯦꯡꯂꯨꯁꯤꯀꯣ ꯄꯤꯇꯔꯅ ꯍꯣꯏ ꯑꯃꯨꯛꯇ ꯅꯠꯇꯦ ꯀꯌꯥꯔꯛ ꯆꯠꯄ ꯌꯥꯏ ꯂꯣꯏꯅꯕꯤ ꯍꯔꯥꯎꯖꯩ ꯃꯄꯥꯎ ꯇꯥꯕꯗ ꯃꯈꯥ ꯇꯥꯔꯛꯏ ꯂꯥꯏꯅ ꯃꯣꯏꯕꯥ ꯑꯩꯈꯣꯏꯗꯤ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯉꯁꯤ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯐꯍꯟꯕꯅꯤ ꯃꯔꯝꯗꯨꯅ ꯍꯟꯗꯛꯇꯤ ꯃꯄꯨꯅ ꯀꯠꯊꯣꯛꯈꯤꯕ ꯏ ꯇꯥꯈꯤꯕ ꯑꯗꯨꯒ ꯊꯋꯥꯏꯁꯤꯡ ꯀꯟꯕꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯄ꯭ꯔꯊꯅꯥ ꯇꯧꯗꯨꯅ ꯃꯦꯗꯤꯇꯦꯠ ꯇꯧꯗꯨꯅ ꯈꯨꯔꯨꯝꯁꯤꯀꯣ ꯍꯣꯏ ꯑꯅꯥ ꯑꯌꯦꯛꯀꯤ ꯋꯥꯗꯤ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯒꯠꯂꯤꯕꯅꯤ ꯅꯍꯥꯛꯅ ꯆꯥꯛꯈꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯟꯅꯕꯅꯤ ꯆꯥꯅ ꯊꯛꯅꯕ ꯗ ꯍꯛꯆꯥꯡꯒꯤ ꯌꯦꯡꯗꯨꯅ ꯅꯤꯡꯊꯤꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯤꯖꯕꯗꯨꯅ ꯑꯩꯈꯣꯏ ꯅꯥꯗ꯭ꯔꯤꯕꯅꯦ ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯊꯥꯒꯠꯂꯤꯀꯣ ꯀꯥꯏꯗꯩ ꯃꯣꯏꯕꯥꯅ ꯃꯇꯦꯡ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯩꯁꯨ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯗ ꯍꯣꯏ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯀꯣꯔꯤꯂꯦꯁꯟ ꯄꯤꯅꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯚꯥꯞ ꯇꯥꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯃꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯇꯨꯅ ꯆꯪꯂꯛꯏ ꯄꯥꯔꯤ ꯏꯃꯥꯁꯤꯗ ꯂꯩ ꯀꯥꯗ ꯂꯩꯌꯦ ꯆꯪꯂꯛꯎ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯂꯥꯎ ꯄꯥꯔꯤ ꯆꯪꯂꯛꯏ ꯃꯄꯥꯗꯨ ꯎꯕꯗ ꯑꯣ ꯕꯕꯥꯁꯨ ꯂꯩꯔꯝꯂꯦ ꯐꯔꯦꯗ ꯍꯥꯏꯌꯨ ꯀꯔꯤ ꯂꯩꯔꯕ ꯃꯃꯥ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯃꯃꯥ ꯈꯛꯇ ꯅꯠꯇꯦ ꯕꯕꯥꯗꯁꯨꯅꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯌꯥꯕꯤꯌꯨꯀꯣ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁꯃꯦꯠ ꯑꯃ ꯌꯥꯎꯔꯤ ꯃꯥꯁꯦ ꯐꯕꯗ ꯑꯣꯜ ꯔꯥꯎꯟꯗꯔꯅꯤ ꯁ꯭ꯇꯗꯤꯗ ꯁ꯭ꯄꯣꯔꯠꯇ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯂꯣꯏꯅ ꯐꯩ
ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯕꯕꯥꯗꯣ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯗ ꯁꯦꯜꯁꯨ ꯌꯥꯝꯅ ꯇꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯃꯥꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯔꯦ ꯂꯥꯌꯦꯡꯂꯤ ꯁꯦꯜ ꯂꯣꯏꯔꯦ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯑꯩꯅ ꯃꯃꯥ ꯕꯕꯥꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯏꯅ ꯑꯩ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ ꯁꯦꯜ ꯇꯤꯡꯍꯜꯂꯔꯣꯏ ꯑꯗꯨꯒ ꯃꯃꯥ ꯕꯕꯥ ꯍꯣꯏꯅ ꯄꯤꯕ ꯁꯦꯜꯗꯣ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯧꯈ꯭ꯔꯒꯦ ꯃꯁꯤꯗ ꯕꯕꯥ ꯑꯃꯗꯤ ꯃꯃꯥꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯔꯨꯞꯇꯣ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯑꯩ ꯃꯈꯣꯏꯗꯁꯨ ꯆꯠꯂꯨꯔꯦ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯐꯝꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯁꯨ ꯌꯦꯡꯅꯩ ꯅꯣꯛꯐꯦꯠꯁꯨ ꯇꯧꯅꯩ ꯃꯃꯥꯅ ꯍꯧꯖꯤꯛꯇ ꯇꯧꯔꯝꯕ ꯋꯥꯔꯤꯗꯨꯒꯁꯨ ꯆꯥꯟꯅꯔꯤ ꯃꯆꯥꯒꯤ ꯊꯃꯣꯏꯅ ꯑꯋꯥ ꯑꯅꯥ ꯃꯁꯛ ꯈꯪꯕꯤꯕ ꯇꯣꯜꯂ ꯇꯥꯔꯕꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯕ ꯃꯆꯥꯒꯤ ꯊꯃꯣꯏ ꯈꯪꯕꯗ ꯍꯔꯥꯎꯖꯈꯤ ꯑꯅꯤꯃꯛ ꯃꯤꯁꯇꯔ ꯄꯤꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯆꯥꯗꯤꯡ ꯀꯛꯊꯔꯁꯤ ꯑꯗꯨꯒ ꯊꯃꯣꯏ ꯆꯨꯝꯅ ꯁꯦꯡꯅ ꯌꯧꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯃꯤꯟꯅꯔꯁꯤ ꯂꯣꯏꯅꯅ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯇꯝꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯐꯤꯁ ꯂꯣꯏꯅ ꯀ꯭ꯂꯤꯌꯥꯔ ꯇꯧꯕꯤꯔꯁꯤ ꯃꯄꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯍꯔꯥꯎꯃꯟꯈꯤꯕꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯦꯡꯛ ꯌꯨ ꯕꯕꯥ ꯌꯨ ꯑꯥꯔ ꯗ ꯕꯦꯁ ꯐꯥꯗꯔ ꯏꯟ ꯗꯤꯁ ꯋꯥꯔꯜ ꯊꯦꯡꯛ ꯌꯨ ꯕꯕꯥ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯈꯨꯗꯣꯜꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯆꯤꯜ ꯃꯅꯥꯎ ꯆꯍꯤ ꯑꯃ ꯆꯣꯟꯊꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯂꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ